थाजदब पुसी खोंचतसिदा थाजदब थौदोक कया अमसु थोहल्ली अदुगा थाजबना अमुकसु थाजबबु मांगहनखि यामना चमनि इंगाव गावना लमैदोंदे हिंजरंबी अबेमदो 2018 गी एप्रिल गी तांग तरुकता नोंगमा इथा थाजदब नुमित अमदा तोन कौबनी पामना मंगोंदा मेसेज थारखिबनी मसक खंगदबना कनानो करीनो हाइदुना हंगलुबनी अदुबु तोनदी महाकपु फजना खंगबगी मोंगदा मेसेज थारखिबनी महाक सुन नुपा अदुगी प्रोफाइल दु येंगलगा नाक एखोय चिचेगा खंगनाबदुरा हाइदुना हंगलुबनी अदुबु तोनना यामना फजना अइदी खंगनाब कनासु लैते फेसबुक की फ्रेंड ओइरमगनी हाइदुना वरी कया मथंग मथंग छानखि असुमना मतम खरा लैरगदी मखोय अनि नुंगती नुमित खुदिंगी फेसबुक ता चेट तौनखि वरी कया सानखि नोमगी मेसेज असुम थानखि मखोय अनिगी पुंसीदा अवा नुंगाय कयासु हंगनखि मतम खरा लैरगदी मखोय अनि मोबाइल नंबर फावबा लौनादुना वरी तपना तपना सानबा हौरखिबनी मखोय अनि हानना सक उनखिबसु लैते खंगनखिबसु लैते फेसबुक ता मेसेज कया थानखिबा वरी कया सानखिबदुना ngasidi मखोय अनिगी थमोइदा तपना तपना नुंसी हुन कया फावनरखि कोना थंगदा नुंसीनबा हाइबदुसु ओइखि सक उद्रबसु सक उनबा अमदगी मखोय अनिगी नुंसीबना हेना कनखिबनी नोमगी मेसेज अमता ओइरबसु थाद्रबदी लैबा ngamdaba वरी सानद्रबदी पोथाफम खंगदबा हाइबदो मखोय अनिदो ओइनखि तोनदी फॉरेन कंट्री दा प्राइवेट कंपनी अमदा थबक तौदुना लैबनी मांगना लापना लैरबसु मखोय अनि नुक्ति नुमित खुदिंगी वीडियो कॉलिंग तौनै युमगी अवा नुंगाय कयासु शेयर तौनै असुमना मखोय अनिगी नुंसीबा नोंमगी असुम असुम कनबे हेलखिबनी तोनदी थबक चटपनीना मांगना थबक हलक्का मतमदा मखोय अनि ऑनलाइन लैनदुना वरी सानबनी मेसेज थानबनी करिगुंबा तोनना थबक हलक्तिङै मतमदा नोंग फदो अबेमना हाना मांगना ऑनलाइन लैरम तारबसु तोनना कनागा वरी सानबनो कनागा मेसेज थानरमिनो हायदुना हेक्ता ngang खंबन्नबा हायबदो मखोय अनिदो ओइरखि फजना खुमखिबनी अबेमनसु नाग ऑनलाइन लैब्रा हायदुना येंगबनी हायदुना वरी क्या साखि मतमदुदा तोनसु फजना हायखि नागना इबु थमोय सेंग नुंसीबा तारबदी नाग करिगुंबा अइना थबक हलक्त्रि फावबा फोन ऑनलाइन लैगनु नेट थागनु हायदुना यामना फजना वरी साखि असुमना मखोय अनि खंबन्नबा अमदी नुंसीबगी मरी अदुना तोनना हायबा खुदिमक्सु अबेमना लोइनि याखि मतम खरा लैरगा मखोगी खुनगी लाय हरावबा मतमदसु अबेमना तोनगी दमक्ता याइफथौनी कया निजखि अमदी महाके थबक थौरम खुदिमक्ता माइ पाकपा अमदी असोय अंगाम यावदनबा फजना निजखिबनी तोनबुदी अबेमना असुकी मति नुंसीजै नोंगमसु तोनगा मखोय अनि वरी सानबा मतमदा तोनना मंगोंदा नागना इबु तसेंग नुंसीबा तारबदी नाग वासकपा ngamgadra कनागुंबा निपा अमता खंगनरोय हायदुना हायबा फाव हायन्दुना तोनना अबेमना वासकहनखि तोनमु नुंसीजबा अमदी थाजाजबदुना तोनना वासक उ हायबा वाहायदुमक पल्लदुना वासकखिबनी अबेमना महागना हायखि करिगुंबा अइना निपा अहेनबा अतोप्पा पामदुना खंगनरंबा तारबदी अइगी पुंसीसिदा अइगी इमितसिदा इचा हायबदो उदबा ओइजगिको हायदुना यामना कन्ना वासक असे तोनदा सखिबनी अदुगा तोनदसु अमुक अबेमना हायखि नागति अइबु नुंसीबगिदमक्ता वासक ओइद्रा हायदुना हंगनुबा मुकुप्ता तोनना करी हायना वासक उगे हायदुना हंगलखिबनी मतमदुदा अबेमना हायखि नागना अइबु नुंसीबगिदमक अखोई खुल्लसे गी ईश्वर से पल्लग वासक उ हायदुना वासक हनखि असुमना यानाबा अमदी थाजनबगी मतुंगिना मखोय अनि यामना कन्ना वासक असि लैनखिबनी मदुगी मतुंग मेसेज क्या थानबा अमदी वरी क्या सानबदा मेसेज थाबदा मिनट अमनी कानबगिदमक्तसु मखोय अनि वरौनबा साउनबा खमन्नबा हायबदो तत्तना ओइरखिबनी अदोबु नुंसीनबगी खमन्नबनी कयाम कुइना साउनरुनी मतम खरा लैरगदी नोंगमा तोनना अबेमना हायरखि महाक थानिगी सुटी फंगी मणिपुरदा लाक्लगनी हायदुना पाव पिरखिबनी पाव अदु ताबदा यामना वाखन नुंगाइजखि हराउजखि अबेमदो महागना हायखि मतम कुइना उबा फंगद्रबा अमदी येनिंगबा नाहकि सक्तमसे सोयदन उबा फंगनानिको नाहकना मणिपुर योरक्लबा मतुंगदा करिगुंबा अइबुदि काउखिनिको हायदुना यामना थाजदबा अमदी पाखतपगी वाहंग अमसु तोनदा अबेमना हंखिबनी मतमदुदा तोनना फजना खुमलखि
Manipurda ayang na hek yorakpaga nang nanakta hana lakani aduga nang wari sanagani. Karimata pakhatkano, karimata chingnagano, nahakkidamak lepli haduna yamna thajaba amadi nungaibagi paukhum kaya tonna abemda piki. Wahay adu taraga makhoi ani nungsindabasu henaki amadi nongminaki harauminaki. Asumna makhoi ani nungsinarapase chahi ama pharakadorabani. Miyoibagi wakhal honglakpabu kanana thingma ngamlugani. Tondo yumna thoraklani haramba numitugi matungdagidi masada ahongba kaya uba horakki. Yamna toina call waiting leibusu horakkibani. Kanaga wari sanaribano haiduna hanglurabasu yumgi misinga mama hoiga wari sanabani hekta hai. Mahagna hanadi thabak chatpa amadi thabak halakpu khudingi message tharaklamba kayado tawkhidre. Karigi message tharaktribano hanglurabasu chahi loiramdaigi thabak yamna kalli thabak yamna chilli. Mahaki thaibi yanaba paukhum kayatani khumlakliba abemda. Mahakpo asuk yamna thajaruba amadi mahangna tawrakliba mawong matau kayasida tapna tapna thajaba mangba kayare tawrakki. Mahakpu nuksijabagidamagta abemna wasakluba amadi mangonda nipa kaya amana nuksi haraklabasu kanamata yadana leirakhiba kayado mahak tapna tapna ningamdaba kayade phaurakli. Mahakki nungaitaba mawong matau kayadudadi tonna hairi mahak kanasu koide nangidamakta lengdana leiribani nahak aibu thajau haiduna nungaiba paukhum kayadi mahakna abemda adumak khumdana leiri. Mahakki honlaka mawong matau kayadudadi asomdadi abemdi ningba kaiba amadi mamittagi mapi phauba taba yaurabani. Nongmudi mahakna tonda haiki wakhal lepa ngamloidaba oirabadi nangondaina sakkiba wasak ado kokpiro nangisu kokpirage nahakna honlakliba mawong matau ase yamna nungaide haiduna tonda abemna hairba mikupta tonna abemna saurakkibani. Nahakna nipa ahenba pamduna nahakna aibu nathainaba honaba natra haiduna yamna kanna cheiba phau yaurakkibani. Tonna hairakpa wahi kaya aduda yamna kapchakkibani abemdo. Mahakki matau aduda tonna themjilladuna mahakna Manipurda hek thorakpaga makhoi ani chelasi luhonglasi haiduna nungaiba thajaba wahi kaya amadi tonna abemda haibiduna thambiri. Makhoi ani asumna wari kaya sanare 2019 gi February thadani tonna yumna thorakkibado. Mahakna yumna thoraklamdaida mahakna abemda haiki Manipur yorakpadadi mahakna pairiba sim asi paiba yararoi. Manipurda mahakki sim ama leigani maduga wari amak sanasi haiduna tonna abemda hairakkibani. Mahakna airport ta leiringaida photo kaya amasu kaplaga mahakna abemda tharakki. Photo singna dubu nuksini yengjaraga nungaiba manglan kaya amadi abemna sakachakki. Manipur hek yorakpaga mahak aiga thengnarani unarani haibagi nungaiba wakhan kaya amadi abemna khanduna lejaribani. Mahakna Manipur thorakkadaba numit ado banju leirammi. Ban leibaduna tondo Manipurda karamna yorakkadage khanbada abemdo yamna wajakkibani. Numit nini humni amasu haukre. Ton Manipur soidana yoramlagani habadi khangi. Tawbatabu mahakna Manipurda mahakki sim adu paiba yadrabasu mahakna atopa mamanaba natraga kanagumba amagi simdagi orabasu pau matang phaubiraklavadi yamna nungaijagadabani haiduna yamna wana ngaijakkibani abemdo. Numit kaya ama haukre karimata pau phaurakidre. Nahakki thamoise yamna kallidako nahak nabuk yamna phatte nangbu aina wana ngaijaruba nahakkidamakta aina sagatjaruba asa punamak nangna kaihalle haiduna yamna wana kapna lenjakkibani abemdo. Tha makhai ma henu haujinkre karimata tongi mawang pau takhiba leidre. Nongmadi thajadaba numit amada tonna number amadagi call tawrakkibani. Tongi khonjendi matam khudimakta abemna khangdaba leite. Mahakna phone tawraklaga aibu khangbra haiduna hek wahaisi pallakpada yamna phajana khumkibani abemna. Nahakki khonjendi nangna phone number silla silla tawraklabasu aidi adum khangani haiduna phajaba paukhum amadi pikibani. Tonna hairakki mahakna tawrakliba phone ase mahakki mase nupagi phone number ni. Mahak sim ama laugedi tawri sim adu laurba mikupta wari sanasi ngasi nong nini gi manungda nakhoiramda koithorakkani nahak ngairamu nahak aiga thengnasi haiduna wari nungaiba kaya ama sarakkibani tonna. Matam kuina tarudraba tongi mapau tabada yamna wakhan nungaijakhi abemdo
makoktagi yamna lumba pulp ama thangthabaga chap manakhibani mahak wakhan nungaina yamna harauna ton mangai jakhibani numitusu ton lakani haramado lakhide mahaki wakhanda asumna khalawri karigino laksu lakloidaba nahangna aigi mangda letloidaba oirabadi karigi nangi napaw magtahalibano tahandabagi tahandaba napaw adum tahallagano nahangna ibu karigi mikup khudingi keke hawbiduna pi amak tahalibano karigi amak kabhallibano nahangna ibu karigi sanaribano karigi otpiribano nahangna ibu otpa hudi phawa pendribara haiduna yamna kapchakhibani abyamdo makhoi anina matam amada thanakhiba photo kya voice message kya to taraga ngasi su abyamdi kaptuna asumak lendun lehawri makhoi anina matam amda sanakhiba wari kya ningsing makhoi anina inakhiba message kya do atuma yengduna mamitagi mapidi kaidunda lepa lakidabani nongmadi thajadaba numit amadasu tondo number amadagi phone torlaga mahaki number ni save tawsilo haiduna mahna abyamda call mak torakhi mahaki khonjel adu tabada yamna ngakna thajadana abyamna hangki nakpu hinglibra nakpu sidribo natraga nakpu nupi thidribara haiduna mahakna tonda hangkibani ton hairaki kadaidagi nupi thibano phone ama aina hana lawbudusu mina hurankhre madudagi ai matam kuina phone pairudre masigi number se save tawsilu nauna leiba phone ni punna sim chu yawrabani haiduna mahakna amuk thajaba wari kaya amadi abyamna sarakli mataw asumna makhoi ani matam khara wari sanare wakhan nungairamdaba amadi mamitta mapitani cholaba abyamado matam khara amuk wakhan nungai halaga thamle madugi matung yamna thajadana numit kharani leragadi tondo nupi chen khra haiba pau takhi mahak kaidonda khak thajakhide makhoi ani yamna toina wari sanaba amadi tona nupi thira haibase kaidonda abyamna thajakhide makhoi gi lekaida mane singama leibaduna tamlakpani abyamda tondu nupi chen khabani hadana pau tabada tonda abyamna chaiki amadi ngangki nupi chelaba nahangna karige ingona phone toro libano nupi thiraba nangna ingona sanariba karigeno hadana ngalba mikupta tondo nupi chelaba phawbada pakhang chaduna mahak nupi chende thajadraga yengu law haduna yamna kanba wa kaya abyamda ngalakhibani mahakna haiki nahangna ibu sanaba amadi laknaba hoji phawba karigi leptribano nahaki tata thajagadabu nupi do ai natre nangonda ina sakki wasakado kokpiro nangisu kokpirage haduna yamna kanna ngangkhibani abyamna wasakado kaidonondo kokpio haiba yakide kona thangdadi mahangna tonna ngarang takpadagidi wasakado kokpiki tongi wasaktusu mahangna nuksibani na kokpikhibani madugi matung makhoi ani pau phona khidre wari sana khidre tonsu nungaiba punsi amada hingkhiba yai lenkhiba yai mahangna sanaramba amadi laknaramba kaya aduna ngasidi abyamdi ningamdaba amadi pendaba kaya amadi phahuri nipa haibase thajaba yaramdre thajaba thamluba amadi sak udaba mahakpu karige asuyama nungsirubano haiduna ngasi phawba abyamdi ningamda adumak kaptuna lehawri mamittagi mapisu kaidonungda mahak kankidabani mahaki punsida thajaba yaba mi amata phawba leiramdre haiduna ngasi phawba mahakti hikna su kabhauri